ꯊꯥꯁꯤꯒꯤ ꯇꯥꯡ ꯑꯃꯗꯒꯤ ꯍꯧꯅ ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯅ ꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯗ꯭ꯔꯣꯟꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯗ꯭ꯔꯣꯟ ꯀꯥꯞꯊꯕ ꯉꯝꯕ ꯏꯟꯗꯤꯌꯥꯗ ꯁꯥꯖꯕ ꯗ꯭ꯔꯣꯅꯥꯝ ꯏꯝꯐꯥꯜ ꯌꯧꯔꯛꯈ꯭ꯔꯦ꯫ ISCOMꯗ ꯐꯪꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯣꯟ ꯀꯥꯞꯊꯕ ꯉꯝꯕ ꯗ꯭ꯔꯣꯅꯥꯝ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁꯇ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯃꯊꯧ ꯇꯧꯔꯤꯕ CRPFꯀꯤ ꯈꯪ ꯍꯩꯔꯕ ꯄꯔꯁꯅꯦꯜꯁꯤꯡꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯅꯥꯝ ꯑꯁꯤ ꯃꯊꯧ ꯇꯥꯔꯛꯄ ꯃꯐꯝ ꯑꯃꯗꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯍꯧꯒꯗꯧꯔꯤ꯫ ड्रोनबु थेंगनबा ngamba ड्रोनाम सिस्टम असी इंडियादा सेमजबा काउंटर अनमेन एयरक्राफ्ट सिस्टम मखल अमनी। हारिबा खुलाई मखल असी माइकै खुदिंगमक्ता हाइबदी ओमनी डायरेक्शनल दा कवरेज पीबा ngami। मसिगी मथक्ता खुलाई असी मफम अमदा नपलगा नत्रगा खिंदुना थमलगा सिजिनबसु याहली। मसिना ग्लोबल नेविगेशन सैटेलाइट सिस्टम खुदिंगमक अपनबा पीबा ngambaka लोइनना मी यावदबा नोंथक्ता पाइबा पोटसक्सिंग हाइबदी अनमेन्ड एरियल व्हीकल्स UAVs सिंगी रेडियो फ्रीक्वेंसी सिंग थिंगजिनबा हाइबदी जाम तौहनबा ngami। अहानबा ओइना हाइरिबा ड्रोनाम सिस्टम असिगी सेट अमा इंडियन एयर फोर्स ना सिजिननबा गुरुत्वा सिस्टम ना खुसिनरख्रे।